Ngasi May ki date 8 thang jinumit English ani ka kun mathoi namit asida mayamda aina message amakhak pijage aina pigedaba message asi mamang de na pijkheba phije chakcha ga mari leinaba aduma message tin natre message asi padringi mamangda aina pajarga do message asi da parpu matam da soiba lanba wahida wata da kayamarum yawrabadi tabigedaba khwaipum namangna tamoi sing nga piyo na ahama muktar haijer bagaloina na messages padring mamang dagi messages ki title say haijege Afaba mi Amadi Oiba Ngamgani nang haibani messages say hauzerage inkhalakpa matam haiba asidi yamna nungaiba harawba apha apun yawdaba matamni kanagumba amana hairiba matam asida afaba lambi amada fajana lamjing birabadi miyoi adubu afaba misak haiba adudi hekta oibada araiba amadi oi aduga amana asumna inkhalakba matam asida aranba maikai amada puduna chatlabadi miyoi adubu fattabada chatkiduna awaba kaya ama tagadoribani kaya da kheneriba punsi anigi lambino afaba thabak kaya tawrukpa midi michang sanga wate aduga fattaba thabak kaya tawrukpa migidi michang sanga de lairadana masagi mami phawbana michang oiningde pokmamdana pokliba miyoi mapok asida tawnariba thabak mayam asidi angakpani afaba thabak tamak tawduna nungai jaba misaksu adumak leiri aduga fattaba thabak ngakta tawduna nungai jaba miyoi kaya amasu adumak leiri taibang palsida hingliba thawai panba jiba khudimak aphapata khanba ngamnanaba kok amamamdi taibang sembiba ishor mahakna miyoi ba ekhoida panbiri sanglaba punsi lambi asida fattaba thabak ngakta tawduna punsi lotion khigidaba sharuk pudi afaba thabak ama tawramlaga punsi asina lotion khibana paroida miyoiba khudima pokpu poklabadi nongmadi sungsoi shoidana siraga daba ngaktani kanasu omor oiduna hingduna leiroi omor oiroidaba punsi oirabadi aikhoi ngasi kari tawba tai isagi lamchati isana semjagadabani punsigidamak aikhoina ningda tawduna leibadi achumbu oiroi poklabadi miyoi pokta nupa nupi oina soidana di lakani nungsi nungolgi matangsu ngaingamdabadi kaidongnungdo tawroidabani mafamna matamna purakani punsi leipulgi matangsu adubu aikhoi nupa nupi oiba khodingna afaba mi ama oige haina haiba ngamnanabadi hana kanna hotnagadabani phabu pharaba nupa nupi watloi phatpu phatraba kanana su natung eningloi yum sage khalabadi kom tawduna makhong fajana yungduna mathang yum adubu fajana na saba ngamnana honagadamni pangsa sajilabadi yum malabasu koina kaishu chatloi asumna poklabadi miyoi pokta afaba mi ama oiba oinaba piklingai angang oiringai matamdagi haunga makhong phana haurakpa ama darka oi hingba ngamnaba pangchacha pangthak thak tawduna leibadi khagyaroi poklabanina migi masakti mangani adubu achangba mi amadi oiba ngamoi napal di kaidong nungda leiroidabani napal bu lege khallaba nangi amangba lambi da changba horabani haibase ningsinggadabani hotpu honaraba nongmadi shoidana mai pakpadi shoidrabani hotpu honadraba kaidong nungda mai pakpa ngamoi mi oina hinglabadi nasadi leigadabani asabu leitraba hingbagi athra leitraba misak ama oirabani asagi mapal nani ngasi aikhoi miyoibana hingliba punsi se hinglingai punsi lambida langfang tawduna matamdi manghalloidabani manghan khiba matamdi kaidongda amu hanna halaktuna lakloi thabak ama tawba matamda aphapata phajana khallaga tawba ngamgadabani thajaba haiba sisu maru oiba amani Thajababu leitraba madusu kanaba nate thabak amada thajababu thamlaba thabak adu tawdringaida thabak aduge saruk kharadi mai pakle khanba yare maramdi thajaba asina tawgodoriba thabak adu mapung phana tawhanba ngamgadoribani punsibu athra leina hingba ngamnanaba singadabani nungsiba haiba asisu maruni punsida nungsibana mepung khudingbu ifa phana loina uba ngamgani nungsiba leitraba madusu kanaba ama nate miyoibada nungsiba haiba asina dharma khudingi maru oiba wahini
ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯑꯐꯕ ꯄꯨꯝꯅꯃꯛ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯈꯝꯕꯜꯕ ꯍꯥꯏꯕ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯀꯩꯗꯧꯅꯨꯡꯗ ꯈꯜꯂꯣꯏꯗꯕꯅꯤ ꯈꯝꯕꯜꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯩꯅꯥ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯈꯝꯕꯜꯕ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ ꯅꯛꯅꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯊꯥꯖꯅꯕ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯈꯝꯕꯜꯕ ꯍꯥꯏꯕ ꯑꯁꯤꯅ ꯑꯣꯏꯔꯛꯀꯅꯤ ꯁꯨꯡꯈꯜ ꯈꯜꯂꯨꯗꯕ ꯑꯃꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯀꯌꯥ ꯑꯃ ꯑꯣꯏꯔꯛꯄ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯔꯣꯏꯕꯗ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯎ ꯑꯐꯕ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯧ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯨ ꯑꯐꯕ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯂꯨ ꯁꯣꯏꯗꯅ ꯅꯪ ꯑꯐꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯕ ꯉꯝꯒꯅꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯄꯥꯖꯔꯤꯕ ꯃꯦꯁꯦꯖ ꯄꯤꯖꯔꯤꯕ ꯑꯩꯍꯥꯛ ꯁꯨꯔ ꯑꯣꯀ꯭ꯔꯝ ꯂꯩꯐꯝꯅ ꯁꯤꯡꯖꯃꯩꯗꯒꯤ ꯑꯩꯅ ꯃꯦꯁꯦꯖꯁꯤ ꯃꯌꯥꯝꯗ ꯄꯥꯈꯤꯕ ꯃꯇꯝꯗ ꯋꯥꯍꯩꯗ ꯋꯥꯇꯥꯗ ꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯉꯥꯛꯄꯤꯌꯨꯅ ꯍꯥꯏꯖꯕ ꯂꯣꯏꯅꯅ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯃꯦꯁꯦꯖ ꯂꯣꯏꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ ꯉꯁꯤ ꯃꯦꯒꯤ ꯗꯦꯠ 8 ꯊꯥꯡꯖ ꯅꯨꯃꯤꯠ ꯏꯪ 2012 ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯌꯥꯝꯗ ꯑꯩꯅ ꯃꯦꯁꯦꯖ ꯑꯃꯈꯛ ꯄꯤꯖꯒꯦ ꯑꯩꯅ ꯄꯤꯒꯗꯕ ꯃꯦꯁꯦꯖ ꯑꯁꯤ ꯃꯃꯥꯡꯗ ꯑꯩꯅ ꯄꯤꯖꯈꯤꯕ ꯐꯤꯖꯦꯠ ꯆꯥꯛꯆꯥꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯝꯕ ꯃꯦꯁꯦꯖꯇꯤ ꯅꯠꯇ꯭ꯔꯦ ꯃꯦꯁꯦꯖ ꯑꯁꯤ ꯄꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯄꯥꯖꯔꯒꯗꯕ ꯃꯦꯁꯦꯖ ꯑꯁꯤꯗ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯕ ꯂꯥꯟꯕ ꯋꯥꯍꯩꯗ ꯋꯥꯇꯥꯗ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯕꯗꯤ ꯇꯥꯕꯤꯒꯗꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯉꯥꯛꯄꯤꯌꯨꯅ ꯑꯍꯥꯟꯕ ꯃꯛꯇꯗ